ngasi phong khiba tungan tungan ba manipuri si phong sing digi maroi bi ipau sing myam na thamji ahan lup ki ming de sel demand to botok piro md rehanudin miyoi manga khakna lup ama sabagi thabak tok ko loinana lup ki ming de sel sauna demand to bagi thabak tok piro haina kairau mating zp gi president md rehanudin phungdorakli kairau sabulai kai market se tapang to pau gi mi phamamada kairau mating zp gi nominis oriba md rehanudina makhatana hai kairau mating zp gi manung da leba miyoi khrana indigenous muslim development organization IMMDO kairau branch haina mingthon ba mamang amka ta ki dribe lup amana ZP share na suba AMG narega gi thabak singda apan mabiba amasum department athingma thamba amadi vigilance ta se thajin mana singba kaya sa tharaki hairiba ZP amadi ZP area da ZP share na tragana LD ZP share sudabagum ZP khaki se thaba kairau mating ZP da Ward 12 laibigi manung da Ward 1 2 3 4 5 amadi 8 khak atamna yingsinba kairau mating area da ZP share da thabak kya paikhatpa apan boire pidokpam thokpa MG narega gi kusuman gi senpam phajinduna thamne hari iramasiga mari leina manipur da leiriba tongan CSO amadi mari leina ba authority na hairiba lup asi karamba matamda kanagi miyeng makhara semkibano haiba thidokpiu lup asi gi head office ki thapu basingna punna phamina bagi kudong jabalo minasi lup asi gi thawmi sing miya mangna lakliba September 15 phawbda thokpiraklo abafata punna thanamina saiki miyoi manga khakna lup ama sabagi thabak tokpiro atopa paw amadana Syria da cholera na akan mamong da lakshilakli laisat asida miyoi kungo humdoi laikidre miyoi sani gi yankhai da anoba case thengnakhre sei sigi ahan bo ina thokpi yamna nuwaitaba thawdo ama oina Syria da hauji cholera gi akan malaisat sandoraktuna miyoi kungo humdoi lehankhidre sani gi yankhai amana hauji laikatnari hari Syria gi hospital singna nupi amadi pikliba angang sing masing yamna pukhatnaraktuna laisat asidigi kalhaunaba honabada awaba oinari thawdo asida hakthengna sinari ba Ahmad al Muhammad ko mi yamana maki nupina cholera laisat asina hakthengna nabadagi phamungda tadunu leiribisi nimit taruk ni surakli maki nupi asi al kasara hospital hauji leng sathari There Igor province ki nongpok thangba saruk taleba mi yamna kungna taba Euphrates turel asida sielibi ising asi maru oina thaknana ba madi lau singu bagi thabda sijanabani ising ga horak pamasi yamna contaminate oiba maramna laisat asi horakpagi maru oiba maram oigeni haina ahamana phongdorakli hospital adu lairamba sai nifuga manga suruba halamana yamna tapna AFP ga unaba mana phongdokibada makhoi diarrhea vomiting amadi pukna bagi saina kaya khangduna lakli masigi manamni makhoina aphab ising lairaga thakpa ngamdabadagi Euphrates river sielibi ising asi hakthengna thaklubadagi oirakpa ngaktani haina phongdorakhi Euphrates sielibi ising asi polluted oire haiba khange do atopa pambayama leitabadagi ising asi tangai phadana thakpa tabani haiba wafam sumangna makhataki Makasa tharakfoina to papa man India Zalinot khwaidigi sauna supply tawba ISI gi agents Nepal da kaptun hatkre Pakistan gi inter service intelligence ISI gi agent oina thabak tawba mi ama ki lot phamori Nepal gi katamdu da thasi gi taraga mapan nongmeina kaptun hatkre haina intel agency na India today da phungdorakre mi ISI gi counterfeit ama oina India da Zalinot khwaidigi sauna thajilakpa amadi supply tawba mi amani haibasu khamangam kredi thawdo si video camera amana lohowba short singdigi khangmangam khibani India today na maduga mari lainana CCTV gi footage sing kupli yingsilaba matungna masu khangdaba ISI gi agent ama nungmoina kaptuna hatkibagi video sing phangkhibani haiki video sibu yengluba miyamna footage sing adu matik chaba wali makhataba video sing tharaknaba advice tawnarakhi video adu hingsai goiba thawong sing su yauri haina phungdongnarakhi matung dabada laikhidraba ISI gi agent adu Lal Muhammad chayengkhi manga Elias Muhammad Darjini haiba masakhamangkre ISI gi thabak thoram ama oina Lal Muhammad na India gi Zalinot sing asi Pakistan dagi puraklaga Bangladesh amadi Nepal phawduna laklaga India da supply tabagi thabak tawbani India gi authority singi mot matung ina Lal Muhammad hariba miyesi ISI gi logistics support tawba miye ama oibedana tana mahak underworlds gangsters Darbut Habrahim gi di genga asetpa mari leina pamiyeni man atopa
ISI agency changjafam sumhakna sinduna lehenba madi thabak to honbigi sillang ba sumakna tawbi hadi CC footage tagi phangba video amada Lal Muhammad na luxury car amadi kumthrak poki mafam madumhana leiriba yum katamdugi Gothatar area tani amasung car dagi kumthrak laba miguk pharagi matungna masakang da bukhulai paiba ani na mangona Nongmeina kapsin bauki Kudakta Lal Muhammad maki car manung da lona na bona ki dubu khulai paiba singa duna Leitana Nongmei kapsin badagi mafam maduda Lal sikhibanaki CC footage ki video na makhata na uthorakpada Lal Muhammad ki Machanupi na maki mayumgi first floor dagi Chongtharaga maki Mapa bukana na bona ki adumoina na Mapa gi manak yorakpo matamdadi khulai paiba singa duna Lal Muhammad po hatoklaba matungda nanthokhtuna siken khibana han kheri Makasa tarak po na to perform na BJP na CLP gi habigi audio video evidence lay ragap sada Punjab the legislature sungbu party ma diga to party ma song to hana na BJP na khona ba operations lotus ki audio ma sum video evidence ani maklai haina am adami party na phungdokre BJP na AAP MLA singda CNP gi haikiba singa dugi audio ma sum video evidence ani ma ado akoitlai Aikona Punjab DGP ga unagi amasum evidence asi thagat khre amasum FIR amasu thangat khre haina senior AAP lusingba ragap sadana ngasi Punjab governor duga mayu nakhiba amagi marak haiki karimata warunu aikoina lemna khaktokloi aikoide evidence pumba du layamasum madu thunamak phongdok lagani haina NDTV da piba exclusive interview madamang haiki Punjab to Operation Lotus ama sathi habi ki AAP gi gop machine hawkiba numini ni governor ga mukhaina bi ki monga malakre assembly da thajabi ki board ama launa bi dama special session ma kauna bi government ki phire badu governor Banwari Lals Porohina laukide September kungani thu special session ma kaukiba du gi numini ni gi matungarang governor duna legal advice to order to withdraw toki governor gi ware badu mother of democracy ni haiduna Punjab chief minister Bagawanta Manna MLA singi mifam ma kokre governor si headmaster amana tiama sum house asida kari purak pu yai masum kari na yadi haibadu detect tobungam di haina Mr Sadana ngasi haki Lushilak poina to papa man Iran na pi ama sikhibagi wahaudagi protester mapan sikre Iran da dress ko thukai haiduna fazin kiba sai kungani thoi khakta ngai ribi nupi ama police custody da sibigi thauthokna maram oiduna yamna sauna leibak Iran thokre Iranian security forces ko thokna baduda protester yamdrabda mapan sikre haina pawgi sourcing haidi Iran sasan pariba Shia Muslim dharma gi leader sing na makoina mot chana dabasingi mathakta pak sananam thabik thabak sa tharakwadagi Instagram amsung WhatsApp ta mi sing na yamna asawa phongdoknaki machine maram oidun authority na internet su thadakhre machi irang laksinana ba masum protester singbu namthana ba sarkar gi lalong ni haina writers activists sinaki police custody de sikhiba nupi edugi maming Masha Amini kawi marksi dress ko thukai haiduna Iran gi model police na fazin khibani police na nupi edu heart attack tawudagi sikhibani haina phongdoki adubu madugi wafam du imung namasu miyam ni yadri Amini sikhibagi thawdo du United States European Union amasum United Nations na yamna kan yaning de phongdoki Irana protesters sing yaning de phongdokgi khongjang sangchilakli basi haujikti Shia Muslim gi sarkar bu phone sing nabigi masak warakli yamna sawraba nupi sing na lamjaw na thoktuna makogi makokko pa philak tholga mai thadogli amasum Islamic Republic lekha tarasanu haina khulaw lakhi protesters ayambana dictator sirasanu haina lakhi Iran gi capital Tehran da leiba university campus amasum yamna thana leiba Karmansan gumba city sing so akan bi irang thoki handa kirang si yamdrabda mi mapan sikre Iranians official sin irang si foreign laiba khrana thuan bani han search thoki hausko de miam paus matang sa sinjarage mayam puna ana update ngaminasi